Maroy Bapau. Taranitwi Suba Manipur Legislative Assembly ki Taret Suba Session February ki tangta dagi hawlagani haina ngasi Tamenglong da Famkiba State Cabinet mifam na laupokre. Chief Minister N. Biren ngasi Tamenglong District da Saurak Lupa Crore Sahuga nifu mapan lomsang na paikat kadaba project taranipan di ulit ulun tamkre. Puya may thaki bagi chani Manipur taruk suba ningsing numit thauram ngasi Manipur di mafam kaya pangthok na kre. National Highway sing da paikat iba section thauram sing yangsin na ba Joint Committee ama sem na High Court na marilay na ba sing da kre. Amade Party ki National Leader Singa Tana Ramdana BJP na lusingba Manipur Lengak asida sagatlan oi haibagi warep laukiba JDU Manipur State Unit ki President Hamdagi Pothahan kre. Kurumzari ISCOM Manipuri Pau meeting tabiri ba khwai puna makpu taram na oksari. Haji Pau sandok na bizari. Chief Minister N. Biren na chair lagduna ngasi Tamenglong Mini Secretariat tafam kiba cabinet meeting da taranithoi suba Manipur State Assembly ki taret suba session lakliba February ki tang taradagi hauna ba warep laukhrei. Cabinet mifamastigi mangoinana Apollo Ground Mini Stadium da pangthokpa thorum amada Chief Minister N. Biren na Tamenglong district ki oina saurak na lupa crore sahum nifumapan lak yangkhai mathoi rom sangna paikhat kadaba project taranipan gi urep uyung tamkhe. Ngasi Chief Minister na urep uyung tamkhiba project sing aduda Tamenglong Police Station da Type 2, 3 amadi 4 gi quarter sing saba Tamai amasung Tausem Police Station da Type 2 amadi Type 3 gi quarter Kaimai Police Station ki Type 2 quarter Saba National Highway Contractorate ki Kaifundai dagi Tausem fawagi kilometer yangkhai taruk sangbal lambi paring semjinba Tamenglong Dailong dagi Palong fawagi IT road paring semgat sagat pa Tausem amasung Palong da Iklavia Model Residential School Saba amadi Tamenglong da Working Women Hostel semgat sagat pa yauri Thoram maduga mari lainana Chief Minister Nongthombam Biren na Lengak na paikhat ka doriba thabak thoram sing asi matam chana loisinba ngamloidaba contractor singna lengak tagi thabak lawiganu thamoi singna amadi matam san loisinba ngamgadaba contractor khakta da thabak pigani mahakna hai Manipur da tongan ba thodo wathok kya leirabasu BJP lengak asina Tamenglong district ta sakhat thorangi thabak sing leptana paikhatle masigi manung da Tamenglong khongsang lambi semba loire water supply scheme amadi natural football ground amasu semgatle loina na National Highway chama contract taret Tamenglong mahur lambi semagi thabak kumang saksina paikhatle lambi ase semba loirabadi miyamna Assam chatpa matamda Nagaland fauduna chatrabasu yaragani haikhe Loinana Thoramadu da Tamenglong district ta blood bank ama hangdokna ba Manipur ki health director Dr. Chambo Gonmaida chief minister na blood bank license khusinakhe khongthang asina Manipur ki chingi district singi manungda Tamenglong na blood bank leiba ahanba hill district oiragani International Observation Committee on Puyamai Thaban Sahi Kuding ki pangthoktuna lakpagom sahi sigoina su ngasi Imphal ge senglaba kangla laifam lenda Puyamai thaki bagi ningsing thoram pangthokre thoram aduga mari leinana kangla gi nongsup thangba geta paumi singa unaba amada International Observation Committee gi convener Moirangthem Nauton mitai na hai ngasi Puyamai thaki basahi chani ga mari fudra surokpagi ningsing thoram pangthokle thoram ase maruoina ikhoigi iek irol amadi lining leijarakhi adubu hauki basahi listing amaga chatret kunma panda lamdam asigi Puyamai thadoktuna manghankhe maduna maram oraga lamdam asigi yelhomi sing masak tak na bokhona bada mami samjilakpa amadi maring marang ba phibam amada lakhi hairaduna adugumba yamna pungning nusiningai oraba thodok kaya adubu ngasigi haurakliba mirol singda Khangnabagi pandamda thoramasi pangthokpani Nasigi haroliba na haron sing amting dungi miron singna khangong nabamdi layo kharba ipa bujin thambiram bam yamlaba thawai dagsi hene luna khallaga luna leramba dum ba maiso kayan thambir bukiya sing ado amu hanna
इंगल हन्नबा अमदि अवाना संगलगा पुयासिंग अदु फंगु लीनबमदि पुयासिंग अदु संगलगा तुंगी मिरोंदा फगी इपाइपुसिंगी वांगलंब थाकसिंग अदु मलेमगी म्यामदा सखंगनबगी अदुंबा फोरम अमा यातोइना अखोइना पुयामी थाबगी थोरमसे हौखिबा लिसिमगा जवाब हमद्रागा निपानदगी फगी मंगनबदा पंथोबा मतुंगा ngasi pangthok chadoriba apaina ya kunbugi thongpangthok choiba aiba kon kalajda leptana mitai ne sam thana pangthok na lakhibani adugo mitai ne sam thana isang sina pangthok adugi amu sogal poina international observation committee on puyamai thawana lising ani ga tarama thoida sema matungda ngasi di pakchong na pangthok pang thaba se makha sathrai Amaromda International Observation Committee on Puyamai Thaba ISCOM na sendona ngasi kainogilam ahing balampakta su chani marifudra taruk suba Puyamai Thaba ningsing nomit thoram pangthokhi Remember, Review and Revive of Love, Peace and Integrity haiba wakhalol da pangthokki ba thoram adu ISCOM ki chairman Nongdren Khombana salai tarik ki firal singkhatuna hawdokhi loinana thoram asi chahi nifu tarechup ni sathaduna lakpani hairi National Highway sing the Pochai amati passenger puba gari sing ayat apan yaudana sathok sasin tawhanna ba lokhaliba section thorang sing yengsinna ba joint committee ama semgadabani haina High Court of Manipur na state lenga ki mari lainaba authority sing da khangan khre Imphal district ki luwang sangbam mayai lekai dagi yangle mangi sing kauba mioyamana hawkhiba sahi lisingani kunhumdoida hiramasigi matang the public interest litigation PIL lama Manipur High Court da thangalakhe PIL adugi matungina court asana National Highway number 2 Imphal Dimapur amadi National Highway number 37 Imphal Jiribam lambi paring asida mioibagi punsi kannaba hidak langthak amasung atai tangai fadam polam sing puba gari yauna passenger puba gari sing asoyangam thoktana ba matik saba security pinaba interim order ama chahi adumaki megi tang tara nipan da takhi adubo state lenga ki mari lainaba sing na thabakta onthorok tabana maram oiraga haukiba chahi lisingani kunhumdoi gi August ki tang ko nipan da contempt case ama nauna thakhi Waimangina Thangalakhiba contempt case aduda Manipur ki Chief Secretary yauna mioi mapanna respondent oiri case asid additional AG M Devananda na respondent 5 amade senior PCCGW Darakisor na India lenga ke counseling oike Chief Justice D Krishna Kumar amasung Justice A Guneshwar Sharma gi court tha asigi kunda sathakiba hearing amada state asigi miyangi puksak lambi oiriba National Highway ani asida Pochai puba yauna passenger puba gari sing ayat apan yauduna sathok sasin tawhanna lokhatliba thabak thoram sing yengsinnaba joint committee ama semnaba khangan khibani loinana lakliba February gi tang 19 fawagi manungda lengak na lokhatliba thabak thoram sing gi paudam ama affidavit oina court asida pikhalaknaba su khangan khi haire JDU Manipur State Unit ki President KSS Biren nangasi thadorakiba party ki serol amada party sina BJP na lusingba state lengakta saugatlaroi haina Manipur ki Governor Ajay Kumar Bhala Chief Minister Nongthombam Biren amade Manipur ki Speaker T Satyabrata da serol pisinduna khangan khre haikiba adu party asigi central leader singna hairiba wafam asigi ayaba piba leite haina JDU ki National Spokesperson Ranjit Rajan Prasad na phongdorakre Mahakna makha tana phongdokhibada party asina Manipur da paliba NDA lengakta makha tana saugatkani Manipur State Unit ki President na party asigi national leader singawa amata tanaramdana JDU Manipur State Unit na Manipur da hojik paliba BJP na lusingba lengak asida makha tana saugattabagi warep laukhibagi damakta mahakpu unit asigi president ki phamdagi lauthokle haiki जनता दल यूनाइटेड की मणिपुर इकाई के संबंध में आई है। स्पष्ट करना चाहूंगा कि जनता दल यूनाइटेड की मणिपुर इकाई के अध्यक्ष को उनके पद से अनुशासनहीनता के आरोप में मुक्त किया जा चुका है। एनडीए की वहां जो सरकार है उसको पूर्व की तरह समर्थन आगे भी जारी रहेगा और पूरी मजबूती के साथ न केवल मणिपुर, बिहार और देश में एनडीए की मजबूती के लिए जनता दल यूनाइटेड ने जो पहले काम किया है हम उसी तत्परता और निष्ठा के साथ आगे भी अपना समर्थन जारी रखेंगे। इंडिया की हुमफुद्रा तरुक सुबह रिपब्लिक डे नुमितना लापदा स्टेट की थाकता पांगथोकदबा रिपब्लिक डे थौरंगा मरी लेना
Sathagada Peret Kidamak, full dress rehearsal Malak Batang Kunmari the Pangtoklagani Haina, Manipur Police Department ki Traffic Control Wingi SP, Prames Arambam Tatoropa Serola Manakangalagli, January Tang Kunmari the Pangtokadoriba full dress rehearsal Madi, January Tang Kuntarukta Pangtokadoriba State Level Republic Day Thorum Asi, Ayuki Pungtaruk Makaidagi Hogani Hairi, Hairiba Numit Ania Sigi Oina Thorum Tauringagi Manunda, Infal Manungi Oina traffic routes Singda Ahong Bakara Legani Hairi, Ahong Ba Asigi Matung Ina Lilong dagi Singjamai rom da lakpa heavy vehicles sing Pisum Thong rom da divert togani, Moirang Khom rom da lakpa public vehicles sing na Kaisam Thong rom da, Mayang Infal rom dagi lakpa gari sing na Tidim line na Traga Waheng Bam Laikai, Koirengai dagi Khongnang Ani Karak rom da lakpa gari sing na Dingku road na Traga Assembly road, Infal East dagi Minu Thong amadi Sanjan Thong rom da lakpa gari sing na Lamlong bridge, Loklau Bung, Thumbu Thong na Traga Singjamai bridge, Uripo Kangsup Rotagi Bir Tikendrazit flyover bridge rom da lakpa gari sing na Nagamapal, New Kasa road rom dagi lakpa gari sing na Nagamapal natraga Kaisampat, Tidim road dagi Kaisampat rom da lakpa gari sing na Waheng Bam Laikai natraga Mayang Infal road, Khoyathong amadi Thangmoiban dagi LIC crossing rom da lakpa gari sing na Nagamapal amadi Khuman Lampak amasung MMTA dagi North AOC rom da lakpa gari sing na MMTA crossing fauraga Minuthong rom da divert tawgani hairi. Hairiba traffic diversion asi VIP invitees amadi emergency service ki gari singi oinadi komthokani haina Serol asina makhatari. India lengak na maisuduna Manipura sakriba mayasi muthat minanaba lamdamasigi club organization singamata oina ponsinduna thengnaminasi haina All Manipur United Club Organization amukogi president Nando Luwang na fongdorakle wafam asingasi kongba khetri laikai community hall 2 da pangthokiba amukoga loinana chatminariba club ama oriba Imphal East District United Clubs Organization idukogi 18 suba foundation degi thoramda Nando na fongdokibani Edukogi laikidraba members singi mafamda laisu katuna ikai khumnaba utpadanatana edukona konba tongan mafam singdagi khangatlaba imung singda blanket amadi atai khudol sing tamke thauramadu da Nando Luwang na makha taraduna hai India se malemda democracy gi mapani haina khangari bani asegumba laibak asida India lengak na democracy gi wangmada thabak tawiba mioi singbu makhoi gi office ta kauduna chamin thakminariba asi democracy da mihat pagi mafam lairabara haibagi asawa wahang ama lakli Mahakna Hai, India lenga ki thabak sing khangba ngamdre maram sing asina lamdamasi club organization singna mapung fana mathau tawba club ama oiduna sagliba mai asi muthatna bakhona minasi haiki officer ka jale inu khangdaba bakogi thomini kaya soino khangdaba se da letter em chamde laga organization pe ki toklaga magi thoba pa ngangna ba phire pangno longna pachina kang kong chaiba koi disang china tokjreiba organization kaya da aduna mai khorong poro thoi aduna mayam de punna la nu na bagi macham jo aduna sumaina koi manipur gi oina laiba tabuk tor na hona madam da kala organization mayam ja pa kalanchi akoni pa kalagadi koi bharat sarkar to iba fataba thong mayam manipur thuai to mayam jinga moi aduga koi fundamine ka mayam na so manipur gi to khaya ta bagi wakalon mayam khali base masi ngamdana ba koi puna mo hona minasi Imphal East ki lamlai esigi manung sanalaiba sabungkhok khongnang makhongda sabungkhok apunba meirapai na sinduna wakat mifam phamkhre ngasigi wakat mifam aduda khulnga paphaba yaroi mahiroi hatpa yaningde kanglaipak apunbadagi Armed Forces Special Power Act 1958 lauthou matiksa daba chief minister famthadou matiksa daba lusingba lauthokadabani khulngak pahatpada mathauna phaba commando thabaktagi lauthou thaubalgi SP Churachandpur natraga kangpokpida transfer tau haina thaba play card sing sizinakhi ngasigi aikoina phamjariba dhana sigi maroiba pandamdi koi tha kun henjalaklaba aikoi lana sida koi gi iraiba ijati sibu kannabagi damakta koi gi chongtharagiba ija inau khulnga pachinga sibu aikoi gi government na maram chadana phaba punba yaroi karigumba phaba punba toraklagadi mama oibi aikoi singna aikoi mayam akanba khungjang kaya ahen ba changjalakani habezima thamjage leipak pumbada thamiba phaspa 1950 athuba matamda lokthokadabani machi lokthoktragadi aikoi maira paibi pun lege aikoi gi leiba asida leiba aikoi khuding mangna akan thang kaya changjalakani aduga aikoina ngasi phamjari base masidagi henna maru oiba kaya phamakhigani
आशा वर्कर्ससिंगना हयेंदगी थबक लेपगी खोंजंग चंगसिलगनी हाइना अमावुगी प्रेसिडेंट शर्मिला बेगमना फोंदोखरे वाफम असी ऑल मणिपुर आशा वर्कर्स यूनियन अमावुगी थौमी सिंगा ngasi पाउमी सिंग उनबा मिफम अमदा फोंदोखिबनी अमावुगी प्रेसिडेंट शर्मिला बेगमना मखाताना फोंदोखिबदा आशा वर्कर्स सिंगी ऑनरेरियम हेंगतपिनबा अमदी रेगुलर ताहन्नबा हाइदुना हेल्थ मिनिस्टर दा मेमोरेंडम पिसिनख्रबा मतुंग थबकता ओंथोकपिरक्तबा मरमना हयेंदगी सिंथा लेपगी खोंजंग चंगसिलगनी कनागुंबा वर्कर अमना वाफम असिबु उसित थवोइदना थबक तौरंबा थेंगनरबदी मदुदा थोलकपा अफफतगी टेक्साक अमस मसाना पुगदबनी अमदी डिपार्टमेंट नंफुदा थबक तौनब होटनरकपा तारबदी मदुगी अफफतगी टेक्साक सु डिपार्टमेंट पुगदबनी हाइखे अखोइना ngasi ताजरिबा डिमांडसे अखोइगी ऑनरेरियम हेंबियु हाइबा रेगुलर ताबियु हाइबा वाफमदा तांजाबनी अखोइ मेमोरेंडम कयारा खन्ना पिसंदना हेल्थ मिनिस्टर मसामा इसाना उनदना जॉइंट सेक्रेटरी उनदना वही से सानरबा मतुंगदा खन्नाजरके कैबिनेट मिफम अमा तौरगा हाइबदगी पाउखुम अमता लैदबदगी ऑल मणिपुरदा लैबा आशा वर्कर्ससिंगी अपुनबा मिफम अमा फमदुना ngasi खोइ खोंजंग ची चंगसिनखिबनी मतुंग तारपदसु अखोइगी डिमांड सिगी पाउखुम पिबिरक्तिबा फौदी अखोइ करिगुंबा थबक अमता मेडिकल का एनर्जी का मरी लेनबा डिपार्टमेंट सिंह मरी लेनबा थबक अमा फौ अखोइ तौजरोय मसिदा डिपार्टमेंट सिंगना अहेनबा फोर्स सिजिनबिदुना आशा सिंगदा थबक सि चथबिबा थोकबिदम तारगदी ऑल मणिपुर आशा वर्कर यूनियन की प्रेसिडेंट अमा ओइना आइगी इखादा लैजरिबा आशा वर्कर सिंगा ताना जरगा मखा ताना सथरक थबक खुदिंगमकदा इसाना जाना लौजगदबनी खुनाई असिद ताबदा हंगोइगदब थौदोक अमदा चाही 18 खक्तंग ngairibi nupi masa ama mahaki hek pokminaba mabungna nupi oibi gi ikai khumnaba manghankhre hairi lamfelda leiba universal mothers organization gi office tangasi pangthokiba paugi mifam amada थौदोक असिग मरी लेनना फमलनबी खरे हाइरिबी नुपी मसा मसामक अमदे लुप असिगी प्रेसिडेंट मोइरांगथेम सोरोना थौदोक असिगी मतंगदा अचुम वेल तविनब लेंगाक अमदे मरी लेनब सिंगदा अपील तौरकली जुमान फुबगी दाने सिसिना सिदे नते माना फुबगी कोकता खुमुंगा थोंबा अदगिदी पुकाइनाय मतम जुमान अंगदा मोराना थोंको तना अदुम खुइ अदुदा नते माना अंगदा ओटपा याबा दुम ओले अदगी दब तौर तौर थमपदुना अइना सिगि वाजे हाइबदा हाइदो कोदा माना कापा हातोकनी खोकनी हा मागी सुमाइना मचल मची योदा तोइदो तवक तोगी मागी फंगम दुबो फंगन दियो नाइनी अदु इरंदा मणिपुर गुल लंथाई काइद्रबा होनारी निगा थोंदे नुपी ओबी तयारी जन्नागाई बचे कन मदा मासिगी सरकार पाइबा लुचिंबा छन्ना मतें पांबियो अमदी यूएम ओना चंगसेलपदा मतें निजरबा मतंगा मतें पांबियो इसे फोसना अमदी लैबा सरकारना हादिके अजगे अदुगा हारिबा जोनसरे अमदी मनी हारिबा से फाबदा अमदी मासिगी सरकार ngasi laiba ite forcing amuni senten forcing amadi atui laiba lamda mati achumba pami be icha yawolo khode mangna asi achumba ke puthopiro dandi pibio atoi mama meang mamanda maduna yadi habama khangalaga tungi icha ningol meang punchi kanba ngambre yengjage थासगी तांग तरा मंगादगी हौना क्यूनेट नोएडा सेक्टर 143 ऑनलाइन डायरेक्ट सेलिंग बिजनेस की मतंगदा कंगलेपा कम्युनिस्ट पार्टी पीपल्स वार ग्रुप के CPPWG-MC यूनिफिकेशन न सथरकिबा इन्वेस्टिगेशन की फाइनल रिपोर्ट असिगी PRO जिंखैंगान बना थादोरपा सेरवल अमदा मियामदा खंगलकले रिपोर्ट असिगी मतुंगिना क्यूनेट कंपनी असि ई-कॉमर्स ऑनलाइन डायरेक्ट सेलिंग मार्केटिंग बिजनेस दा डील तौबा कंपनी अमने बिजनेस असिदा मियोय अमना नौना यावगे हारबदी रजिस्ट्रेशन कंपलसरी ओय रजिस्ट्रेशन कंपलसरी ओय बतनतना प्रोडक्ट परचेस पॉलिसी असिसु कंपलसरी ओय परचेस पॉलिसी असि कंपलसरी ओय बना मरम ओयरगा नौना रजिस्टर तौरकलिबा मेंबर सिंगदा मसा मसाना पामजबा प्रोडक्ट लेबगी खुदोंग साबा पीरी प्रोडक्ट अमा लेरबा मतुंगदा करिगुंबा प्रोडक्ट अदु पामक्तबा तारबदी रिफंड क्लेम तौबगी खुदोंग साबा सुपीरी तौबतबु रिफंड क्लेम असे मेंबर अदुना था अमगी मनुंगदा तौहोगदबनी हाइरे
हाइरिबा था अमा सिगी मनुंगदा रिफंड क्लेम तौहौबा मेंबर सिंग अदुगिदि क्यूनेट की रिफंड पॉलिसी की मतुंग इना 100% कैशबैक की खुदोंग साबा पीरी अदुबु मेंबर अमना मतम साना हाइबदि था अमगी मनुंगदा रिफंड क्लेम तौहौदबा तारबदि प्रोडक्ट अदु लैबदा चंखिबा सेल क्यूनेट ना रिफंड तौदे ई कॉमर्स डायरेक्ट बिजनेस टू बिजनेस B2B सेलिंग कंपनी ओइबना अपलाइन अमना महाकी मखादा डाउनलाइन हापा हाइबसे कंपनी असि चनबा थापने मरमसिना अपलाइन ओइबा मेंबर अमना महाकी मखादा याउरिबा डाउनलाइन सिंग अदुना मतम साना रिफंड क्लेम तौहौबा तारबदि अपलाइन अदुना डाउनलाइन अदुगे सेल हनफम थोई अदुबु डाउनलाइन सिंग अदुना मतम साना अपलाइन अदुदा रिफंड क्लेम तौबी हौदबा तारगदि अपलाइन अदुना डाउनलाइन सिंग अदुगे सेल हनफम थोकते हाइबा असे इन्वेस्टिगेशन असे खंगबा ngamle makha tarakpa investigation report क्यूनेट ऑनलाइन बिजनेस एक्टिविटी असिदा थोकलिबा इश्यू असे अपलाइन अमगा डाउनलाइन अमगा परचेस प्रोडक्ट अमसुंग रिफंड क्लेम अनिगी मरक्ता लाकपा सयतनबा अदुनी हाइबसु खंगबा ngamle मरमसिना मिरमदा लैरिबा अपलाइन सिंग असिगा मणिपुरदा लेहौरिबा डाउनलाइन सिंग असिगा निंगथिजना लेबाक मजा ताना पाउ फाउनदुना डाउनलाइन सिंग असिना प्रोडक्ट परचेस रिसीट नत्र अमसुंग रिफंड क्लेम की तंगाई फदबा डॉक्यूमेंट सिंग पुथोक्तुना अपलाइन अदुदा हाइबियु अमसुंग अपलाइन अदुना सु डाउनलाइन अदुगी कंप्लेन अदु महाकी मथक्ता लेरिबा बोर्ड ऑफ डायरेक्टर्स ता इश्यू से थांगतपितुना बोर्ड मीटिंग दा पुथोकपिना बखोनबियु अमदे डाउनलाइन सिंगी वाकत अदु चुमलंबा तारगदी बोर्ड ऑफ डायरेक्टर्स सिंग नत्रगा हायर अथॉरिटी का तामिनरगा तानामिनरगा सेल सिंग अदु हंदोकपियु वाफम सिंग असि थंबगा लोइना KCP PWG-MC यूनिफिकेशन न केस असि क्लोज तौरी हाइरदुना मखा तारकपदा यावलोइ लुप अमतना केस असि अमुक हनरी ओपन तौबिदनबा लुप असिगी माइकैदगी अपील तौरकली नाकल अमरोमदा फेडरेशन ऑफ इंडिजिनस पीपल्स डेमोक्रेटिक मूवमेंट फिदमना सही कयागी ममांगदगी नोइडा सेक्टर 143 गा मरी लेनना थिगतुना लाखिबनी अदुबु मखोइना तौरिबा थबक असिदा फ्रॉड नत्रगा स्कैमनी हाइबगी सबसाब खुदम सांगदम लैतबदगी मतम अमंगाइदुना लैखिबनी अदुबु हौकिबा अक्टोबर गी अरोइबा सयोलदगी हौरगा अमुक्का हन्ना नोइडा सेक्टर 143 दा थबक हापीगनी हाइना थाजबा पीरगा पुसिनबगी थौदोक असिगा मरी लेनबा कंप्लेन कया लाकपदगी था अहुम सुपना कुपना थिगतलबा मतुंग हौकिबा जनवरी गी तांग 3 ता जेनबा मियोय खरगी ममिंग पंदुना नुमित मंगानी गी मनुंगदा संगजरकनबा अमदी सेंगदोरकनबा खंगन खरबा मतुंग लुप असिबो थवय उसिलक्तबदगी RK प्रोडक्शन की मतेंग लौरगा तंगाई फतना हौगलकलिबा नहा सिंगी खल्लगा मिटमाई ओइनबा वीडियो अमा सेंबा मथौ ताखी ngasi aikoida noida sector 143 gi मरी लेनना चंगजरखिबा सिंगी मफमदा अखोइना थमखिबा सिंग अदुगी मतुंग इना मतम अमल लेबलकने मसिदा लेकाई क्लब मेरापाइबी संस्थान पालिबा लेंगाक अमदी पुलिस डिपार्टमेंट असुम अरान अदु पुथोकना बखोनबदा मतेंग पांगबिउ हाइना फिदमगी सेरोल अमदा अपील तौरकली मरगसिदा लुप अमना क्यूनेट की मरमदा चिजिंदुना ngasi पुथोखिबा असुम अरानगी वारोल अदुबु क्यूनेट विक्टिम एसोसिएशन न पेंदबा फुंगदोरकली ngasi कक्सिंगदा पांगथोखिबा पाउमिसिंग उनबा अमदा एसोसिएशन असेगे मेंबर अमना लुप की वायल अदु विक्टिम ओइहौरबा कयागी माइकैदगी पेंदबा कयागा लोइनना अकनबा मोंगदा कंडेम तवे विक्टिम की इंटरेस्ट अमा फावबा येंगबिदना नाकल अमखकी वारी तारगा लौखिबा मानबा वारेप अदुना विक्टिम कयागी पुंसीदी लु कोकपदा लेन ताबा हाइबदु ओइगदौरी असुम्बा वायल पिबिनबा लुप असिना संगसिन बिरकपा खोंथांग असिबुदी यामना अवांगबा थाकता इकाई खुमनाई अदुबु माइकई कयादगी खोलाव कया लाउदुना लो कोर्ट कयाना थिंगजनख्रबा परचेस पॉलिसी लैहनबा मानबा मोंगदा संदोकलिबा स्कैम इन्फोर्समेंट डिपार्टमेंट फाउबा अथिंगबा थंबदगी बेंगलोर दा लेबा क्यूनेट की वेयरहाउस कुमजालिसिंग अनि कुनहुमदोइदगी सीज तौख्रबा अदुगुंबा कंपनी ओइबा कंज्यूमर अफेयर्स कोऑपरेट अफेयर्स ना अमदी तोंगान तोंगानबा स्टेट कयागी कोर्ट कया अमदी पुलिस डिपार्टमेंट कयाना अथिंगबा थंख्रबा स्कैम असिबु यामना लाइबा मोंगदा रिफंड पॉलिसी अमदी परचेस पॉलिसी लई हाइना हाइजिलगा लुप असिबु लाना नमजिंगलगा वारोइसिन अमा ताहनखिबा असिदी यामना लाइबक थिबनी हाइना एसोसिएशन असिन लवी अथुबा मतमदा इकाई खुमनजरिबा लुप असिना री इन्वेस्टिगेशन तौबिदुना विक्टिम अमदी कल्प्रिट सिंह असिगा फमिनबगी रूम अमा पिबीरगा असुम अरान थिदोकपगी तंजा अदु पिबियु हाइना अपील तौरकले क्यूनेट विक्टिम एसोसिएशन काजिंग डिस्ट्रिक्ट की माइकैदगी इकाई खुमनबदम लेक्चरबा लुपना क्यूनेट के मरमदा थिजिबिदुना डेट 22 दा लौबिखिबा असुम अरांगी वारो अदुबु विक्टिम ओहरोबा कयागी माइकैदगी पेंदबा कयागा लोइनना अकन मोंगदा कंडेम तौजरी
victim gi interest amma fawa yengbidana side amma ke wa taraga lokhiba manba ware baduna victim pa gi punsidi luku kuda len tawa habidu hore Supreme Court na fawa scheme ni haina address our working ni asiu irai laiba mo online based business ni haira irai line workshin ama pikhiba asidi yang laibak thibani atuba matamda ikai khunabada matik sarba loop asina amuka rehanari investigation tahonjaning bagi Kaching district association ni makai dagi phongdok sai Security Force ke punba kangbu mana ngarang tongan pa mafam singda thibu humbagi thabak sathabada aina thingkraba lalholuk anigi active member ani fare hairi police ki pauna hai ngarang numit yung matung pung 12 minute 19 rom taba matamda Imphal East District Police amadi mari suba Assam Rifles ke punba kangbu mana Porompat Police Station ki manung sanba top khongnang Kongi mayang lampak manakta thibu humbagi thabak sathaki maduda aina thingkraba lalholop RPF PL ki active member ama phaba ngamkhibani pharaba miyo yadudi Imphal West ki manung sanba Lilong Sajing awang lekai dagi yangkhon bogen sahi yangkai apokowai homen kawi Imphal East District Police amadi mari suba Assam Rifles ke atopa kangbu mana Haingang Police Station ki manung sanba Mantri Pukri Bazar dagi KCP MFL gi active member amasu fagat pangamki pharaba miyo yadudi Bisnupur District ki ngaikong kholen maya lekai dagi pukrambam thoiba atopa ming khairakpa sahi 95 apokpapi chaitai kawi hairi Laibaga sigi nupi macha singbu kansi makhoibu mahai masing ningthina tamhangadabari haiba pandamda India lengak na beti bachao beti parhao scheme haudoki ba chahi tara mapong pharakpagi thorum amanga se Thobal District Complex ta laiba counting hall da pangthokre District Administration Thobal amadi District Program Officer ICDS Sel Thobal anina puna sindona pangthokpa thorum aduda Thobal gi DC Ahanthem Subhas Singh Thobal gi Senior SP Rakesh Balwal amadi Thobal gi ICDS Sel gi DPON Parangona mathang sitna athoiba mithunglen thorum mapu amadi akhanaba mithunglen sing oina saruk yakhi thorum adugi saruk ama oina nupi macha singbu kansi nupi macha singbu ningthina mahi masing tamhanse haiba paujel puba cycle rally amasu DC Ahanthem Subhasna lamthaduna Thobal Bazar dagi DC complex hoba satki loinana nupi macha singi oiba tongan ba cultural show kaya su utkhi thorum adugi manung sana nupi macha kaya da sanitary pad amadi study material sing khudol tamkhe thorum adu da mari leinana DC Ahanthem Subhasna phongdokhibada nupi oibi singbu hanthana khanbagi wakhalasi ekhoina ekhoigi iramda Manipur asida mami tadabagum khalli adubu saitheng asi Manipur da yaudabadi natte mamangi sahi kumjali singani kunmari gi record yengba matamda ekhoigi state ki oina live birth oina register tawriba sex ratio asi 539 ni haibadi nupali sing ama pokpada nupi 539 poi Thangnaba district Kaksing ki oina sex ratio asi lising amaga manga oi aduga Thobal district ki oina nupa lising manga saunga humpudra pokpada nupi lising mari chamri humpuni thoi poktuna sex ratio asi chanipanga ama oiri masi kumja lising ani 13 gi census report tadi lising amaga ani oirami haibadi Thobal district tadi sex ratio asi hantharakle larik laisu amadi atai tongan performance kayada nupi macha singna district asigi oina nupa macha singdagi helabasu nupi macha pokpagi sang nemtharakpa asidi yamna nungaite masi afaba khudam amanate ekhoina society ma lingba matamda sex ratio asi manana chatna bokona kadabani natrabadi problem kaya thorakpagi maram ama oi maram asina ekhoina nupa pokle hairagana harauba aduga nupi pokle hairagana awaba nungaitaba phawgi janabi ama lairiba ase lepna bohna se haina appeal tawki India government na sei taragi mamangda koi launch sogiba maruina ekhoi pigliba khoi gi nupi macha sing sibu larik su tamhalaga makhoi ji ekhoi da yamna Thobal district oina su hujik yam noi ta base ekhoi gi sex ratio si han dagi hujik si am ta tharakpa nupa macha na hena masing hengalapa nupi macha gi pokpagi keno si am handare masigi maram mayam si ekhoi khidongina bam su changi aduga jiki India government na paikhalliba beti bachao beti parhao scheme si ekhoi mai paknaba hotnabada ekhoi gi district administration lere adagi police ki side tagi sumagi role yam chawe aduga ekhoi gi ICDS project ki chinau sing tanaraga ekhoi da leriba ekhoi gi yamna nemna leriba sex ratio si wangkhatnaba hotnabada ekhoi mayam punna hotnamina si haidana I mayam da appeal tawjage Nupi singbu manaba mityeng da thambaga loinana manaba khunai ama puraknaba paikhalakpa khongthang singi manung sana ngase district administration ziribamna susenduna beti bachao beti parhao thoram
Gamari Lenana bike rally Masaki, bike rally adu Deputy Commissioner Krishna Kumar Naziribam, Thong the Gilaptaki, Lenana, DC Krishna Kumar Nalusingdona, Nupi Masasing Bumana Midyang Tamnaba, Miampuna Wasaklong Minaki, Wasaklobagi Toramaduda, DC Office Official Sing, District Level Officer Masung Ziri College Mahiri Singaluna, Ozasing Susaruyaki, Beti Bachao, Beti Parhaugi Thoramasi, Ukrul Kangpok PM Chanpur District Tasu, Pangtok Naki. Aikoigi Imphal International Film Festival Pangthoknaba sem saba loire Manipurda anirak suba oina pangthokadaba film Festival asi February gi tang taruk tagina mapan phawba sathagani haina Festival Director Sanju Basaspati mayum na phongdokre Festival asi ga mari leina ngasi Imphal East ki Palace Gate manakta leiba Manipur State Film Development Society MSFDS te pangthokiba pawmi singa unaba amada Sanju na hai Festival asi the international competition yauna film 58 screen tawgani masida Manipur gi oina film 10 international film 13 yauri Festival asi the Manipur gi film sing oiba package semduna film screening tawgi thabak sing yauri Loinana Manipur Cinema Masak Taknaba Manipuri film Manga Kangatuna Utkani Festival Asida Tongan Tonganba Cinema Gamari Leina Bahiram Singda Laibak Asigi Oina Amadi Malengi Oina Kang Hairaba Saknairaba Mui Singa Kananaina Bagi Torum Supang Tokani Hairi Makha Tarakpada Sanabagi Pau Lobirasi Manipur Cricket Association Sinduna Team Taramathoina Saruk Yaduna Saliba Thasi Kundagi Hauduna Model Higher Secondary Amadi Oriental College Ground Amadi Thobal Moising Ground Satharakliba Mapan Suba MNC W Pralhada Amadi W Ramananda Elite Tournament King Asi Model Higher Secondary Amadi Oriental College Ground Sanakiba Matchda Model Club Chingam Khana S-Triple-C Singjamaibu Wicket Anida Maithiba PK Match Asi the S-Triple-C na Ahanba innings bet paiduna innings ki apiba over nifu loibada wicket taret turaga run sani taret laukibada Model Club na ani suba innings bet paiduna innings ki apiba over 38 ga ball amada wicket nipan tuduna run sani taramathoi lauraga match asimai pakhi match asimai pakraba Model Club Chingam Khagi Sanaroi Anan Nauremna Ball Yankai Taruk Mayok Naraga Ran Humphudra Humdoi Laukiba Galoinana Not Out Oikiba Amadi over Nipan Ball Lamduna Wicket Ahum Tuhanduna Man of the Match ki title Lauki Satharakliba Tournament asigi hayeng match lairoi Handa Pangthokadoriba Kuntranipan Suba National Games da Saruk Yagadoriba Manipur gi Triathlon team ngasi Imphal thadokre team asida nupa sanaroi ahum nupi sanaroi ahum amadi team official ani yauri National Games asida Saruk Yagadoriba nupa sanaroi ahum adudi sarungbam athauba maitai Telhaiba Soram amadi Bizen Kumar Laikhuramni nupi sanaroi ahum aduna Nomaithem Nelsi Devi Chwiti Nomaithem amadi Maibam Binita Chanuni Team official oina Saruk Yariba official ani adudi Dr. Laitonjam Devakananda Singh amadi Laikhuram Lenin Singh ni team masina ngasi Imphal thadokiba aduga mari lainana Kwan Kido Association ki secretary S Muhindro na phongdokibada triathlon team masina National Games asida medal kaya lawbagi chawna thajabalai mamangdasu National Games kaya da medal kaya lawduna team champion phawba lawkhrabani haiki National Games lagi macam-macam lakana aku na Manipur na nasi bawa National Games dan medal terakhir soal itu na panggil aduh aku na hope joksi 100 ki aku ni utara thanda pangthok toriba National Games sida aku nupi gi masung nupa gi masung tinggi dua turun gi sida aku medal hope tahun ini masung Manipur na medal yang na panggil dah fight through na so thokda lawan ni hai na hai Directorate General of Assam Rifles DJAR Amadi All Manipur Polo Association Ampa Anina Kusamnaduna Mapal Kangzaibungda Satharakliba Ahanba DJAR Men and Women Polo Championship 2025 ki saruk amo oina ngasi humni sanban numita nupa kangluki oina pangthokiba ahanba grounda Paradise Polo Club na Kongpal Polo Club A bu Panjel Taranithoi Mapanda Maithiba Piki nupa kangluki oina pangthokiba ni suba grounda Gripsa Polo Club B na Mayang Imphal Polo Club bu Panjel manga ahumda Maithiba Piki loinana nupi kangluki oina ahum suba grounda pangthokiba match da Linthoi Ngambi Kangjai Lupna MPSC Polo Team bu Panjel Tarataret amada Maithiba Piki hayeng marini sanban numita nupa kangluki oina ahanba grounda Gripsa Polo Club A amadi X Polo Club ani gi marakta sanagani nupa kangluki oina ani suba grounda MPSC Team B amadi ESC Team B ani gi marakta sanagani loinana nupi kangluki oina Assam Rifles Polo Team amadi Singkhai Hunba Polo Club ani na ahum suba grounda sanagani
Haurebi Northern Star Club na sinduna saliba thasi tarani thodagi hauduna tim kun marina saruk yaraga ISNSC gi sanabungda satharakhiba manga suba state level 9A side men village open football tournament Chandranadi trophy gi ngasi sanakiba match singda all star kyamgaina goal mari sinuda bungcha FC langthabal bu maithiba pikre atopa match da YD CL pungdong bamna ISFC hyang thangbu goal ahum sinuda maithiba pikhi All Manipur Football Association is senduna saliba thasa ki tarama pandagi KIYC Artificial Turf Ground team taramarina group anina saruk yaraga satharakliba Colonel Khetrimayum Arun Kumar Memorial for Marisuba Inter Club Futsal Tournament ki ngase sana ki ba match singda Klasana KIYC bu goal Taruk Mari da maithiba piki match samadana MSS na SSC bu goal taramathoi ani da maithiba pi bangamki atopa match amadana ESU na NFA bu goal tarak kunmathoi tarukta maithiba piki ngasi ki sana ki ba aroiba match ta Mufana MIU FC bu goal taruk manga da maithiba pi bangamki Uripo Kangsup Road Veteran Football Club na sinduna Lamboi Khongnangkhong UFLC gi sanabungda satliba thasi kundagi tim tarana group ani da saruk yaraga satharakliba ahanba Aribam Kesorjit Sharma Memorial Men's Open Football Tournament ki ngasi sanaki ba match amada AT unit kunipana Eagle QRT bu goal manga amada maithiba pikhi atopa match da UFLC na Lingjel Taret bu goal mapan amada maithiba pikhi satharakliba tournament asigi hayeng match ani sanaragani Sunday FC na sinduna Lamlong Thongkhong Artificial Turf Ground satharakli bamari Super Master Dr. Manauton Singh amadi M Chandra Sakhi Devi Memorial Football Championship king ase sanaki bani super semi final match da flag kyam gaina goal ani sinuda UBSA Lilong Sajing Bumaiti Bapiki semi final match asi mai pakraba flag ki goal ani adu Wilson Tangkhol na match ke minute kuntrama panamadi ni futare chapata sanki satharakli ba tournament asi final match da BSAI thangmai banamadi flag na sanaragani Manipur Veteran Cricket Association sinduna hokiba sahi December gi tang nipan dagi hoduna langthaba public ground da tim tara nipan group mari da saruk yaduna satharakli ba kunmathoi suba Manipur Veteran Cricket Tournament ki semi final lineup loikre tournament asi ki ngasi sana ki ba aroi quarter final match da YPHU Lalambung bu race nagamapal da ran tarama panda maithi ba piramki match asida race na ahan ma innings bet paiduna innings ki api ba over kuntra loibada wicket mapan turaga ran chani ga mari lokhibada YPHU na ani sub innings bet paiduna innings ki api ba over kuntra loigadaba ball mari watuna wicket loina turaga ran chamaga marifumanga lauduna match asimaithiba nangki match asimai pa khraba race ki sanaroi SN tana man of the match ki title lokhi tournament asi ki ahan ba semi final match tha asi ki tangkun manga da cyclone thangmai banamadi YWC langthabal na sanaragani All Manipur Volleyball Association AMBA gi mityang makhada All Mayang Muslim Youth Development Organization Amidyo Mayang Imphal Bengun na sinduna Mari Suba Senior Open Volleyball Tournament ki ngarang Midyo Ground da final match sanakre puna club tare na saruk yaduna satharaki volleyball tournament asigi ngasi sanaki final match da Ami Maido Mayang Imphal na MDO Hairangoi Thong Timbu point kunmanga kunithoi kunmanga kunhumdoi kunmanga amadi taramanga taramathoida thoiduna set ahum anida maithiba piduna Emi Maido Mayang Imphal na tournament asigi mapoi ki loisimgi thoramadu da manit ko gi chairman soiriba Mayang Imphal gi MLA ke Robindro Singh na thoiba mithunglen social worker Alhas Maulana Abdul Salam na Thormapu Madi Mayang Imphal BJP Mandal gi President Irom Ravi Singh Mayang Imphal Police Station gi SDPO T Bimol San Singh All Manipur Volleyball Association Amba gi Secretary Dr. L Baleshwar Singh na khanaba mithunglen Singh oina saruk yakhi
All Ziribam Sports Association AZS and Sinduna Ziribam Higher Secondary School ki Sanabungda Tim Terena Sarukiyaduna Sanariba Ahanba Elangbam Tomba Singh Memorial Junior Boys U17 Football Tournament 2024-25 ki ngasisana ki ba preliminary Group League round gi match ta Laisem Club na Lalpani Sporting Club pu Panjil ahum anida maithiba pikre ngasisana ki ba match asida center referee da Aziz Heather assistant referee da Iqbal amadi Nil Kamal aduga fourth official referee oina A Iboto na conduct tauki lagliba January ki tang 23 ki nungthil pung 2:30 taba matamda IFC Lungreizanga Sonapur GPS se ga sanagani ngasigi match aduda Lalpani Sporting Club ki sanaroi Azad na 32 suba minute ta Panjil amasan ki matungda Laisem Club ki sanaroi Limo Suchen na 32 suba minute ta Panjil amasan duna half mamangda Panjil amamam sanaduna draw iki half matungda Laisem Club ki sanaroi Nausa na 38 suba aduga Zel ina humputra suba minute ta Panjil ani chanki matung tarakpada Lalpani Sporting Club ki sanaroi Sushil na 46 suba minute ta Panjil amaga chanduna apiba matamda Laisem Club na Lalpani Sporting Club pu Panjil ahum anida maithiba pikibani Loisala padamaru ibapau amuka na pizari Tarani Toy Suba Manipur Legislative Assembly ki Taret Suba Session February ki tang tara dagi hauragani haidanga se Tamenglong da fam ki State Cabinet mi fam na laukthokre Chief Minister N. Birenanga si Tamenglong District da Chaurak na lupa crore sa humdifum apan lomsang na paikat kadaba project taranipan gi urep uyum tamkre Puyamay thaki bagi chani marifudra taruk subaning sing numit thorang na se Manipur gi mafam kya da pangthok na kray National Highway sing da paikhaliba section thorang sing yengsin na ba Joint Committee ama sem na ba High Court na mari laina ba sing da khanghan kray Amade Party ki National Leader Singa Tanaramdana BJP na lusingba Manipur lengak asida saugatlaroi haibagi warep lokhiba JDU Manipur State Unit ki President Phamdagi pothahan kray ISCOM News na pizaba ngasi no migoy ba Manipuri paw matang asida loizare miling tabili ba singba mukan na khurumjari